KAKCHING District ki SP PRIYADARSHINI LAISHRAM bu JIRIBAM District ta transfer THAKHIBA adu LEINGAK ASINA NUPI KHUNNAI bu HANTHANA YENGBANI MAHAKKI transfer order adu KAKTUNA MAPHAM CHABA District AMADA MAHAKPU THAMBIYU HAINA Thoubal District ki Tongan Tonganba Leikai singi Meira Paibi Lup Singna Leingakki Pukning Chingsillakli SP PRIYADARSHINI LAISHRAM transfer tawbagi matangda Thoubal District ki Tongan Tonganba Leikai gi Meira Paibi Lup singi luchingbi singna saruk yaduna ngarang nungthil Thoubal District ki Khangabok New Market ta pangthokpa paugi mifam amada Meira Paibi luchingbi athokpam memoli na hai KAKCHING District ki SP ama oina thau purakpa tha ama fadriba nupi SP amabu Leingakki thaushilni haiduna handaki irang asigi akanba lanfam ama oiriba JIRIBAM District ta transfer tawbiba haibasi Leingak asina nupi khunai ashibu karishu leitana khanbani haina lawi Manipur Leingakna nupi khunai bu ikai khunaduna SP PRIYADARSHINI LAISHRAM gi transfer asi KAKTUNA MAHAKPU MAPHAM CHABA District AMADA THAMBIYU HAINA LEINGAKKI PUKNING CHINGSILLAKLI paugi mifam aduda Thoubal athokpam Khangabok amasung Wangjingi Meira Paibi Lup singi luchingbi kayasu sarukyakhi Khunai sigi mama chimjigi awabasi ubiraga nungai tamasi ubiraga but government amadi mantu government animangna hairiba pok hairiba wafam sida singsinbire hairaga amutang mabu mafam saba mafam da thambiraga akoi mama singna pami base tawbiyu haiba wafam je media gi thongdai haijere